Ningthem shahar amagi lambigi sidaida haira uhai wahi yondona hingjaba yamna minungsi chawba nupa makhal amani aduga mahakki masanupa boisa kauba class 12 tamliba nupa macha mahiroi amasu leirami street vendor manakta hangliba ningthemgi haira uhai wahi yonba dukan aduda phamduna leiringai matamda khanghaudana BMW car tongbi nupi amana ningthemgi haira yonduna leiriba dukan adubu thengai khibadegi haising adu loina pumchai saiduna mang taklami aduga car adugi body khara kopsilaga soklami car thoduna lakpi nupi aduna ningthemgi nakta sangsilaklaga khonda yamna thina he ahan nangi dukan asi miyamna chatoksin tawriba lambi manakta yamna nakna dukan asi hangliba karigino nangna dukan asi hangnamdrabadi aigi mamal yamlaba car asi soklamloi aigi car asi mamal kya pige nang khangbro body kobliba asi nang singba ngamgodro isanupi aidi street vendor mathakta phamjaba nachadi aidi makhada dukan macha ama semlaga phamjabani aigi haira singde ayamba loina mang taklini tawrise kaino hal aisi isanupi gaidi aisi karano masak khangbro medam kaune medam nakhoi gumba laira chudanaba nupa singa onsinaduna leiba ai pamdene ai nangi haira singba ngamloi adubu condition amadi lei aigi car asida kobliba asina ahal nangna semgdabani aduga gari nada khaidaba lawba yadraba ohei sing aduna aina amuk singbige he ahal aina haribasi masina ngamgadra kadai degi wanoda medam aikhoidi nongma nongmagi hate haira sing asi yonjaraga madudegi phanglakpa sendong khara duna yum kai pujari bani medam madu ai haba ngamjaroi yaragadi haising asi amuk leibada lupa lising manga muktang oigani haina khanjai madu khatang pibiramu medamna kari ahal nangna niyam lana dukan phamlaga kari gi aina nangi haira sing mamal piruni nangse police talaga aina jail da thambasu aina ngamine street vendor manakta dukan hanglibini hairaga maralama piselaga jail da thamuro somdana makhoi anina ngangna khiba wafam punumak masak khangdaba misak kharana lona video namduna record tawduna kumai amagum miyamna yengnarami ningthem wakhal nungaitana numidang wairam yumda hanjilaklaga chawkrida phamlaga leiringai tanjada mahaki machanupana changsilaklaga asomna hairami baba aigi tuition free adu lising manga tare aduga lising ani amana school gi fee tha ani gi thigadaba waliba adu thido u hairai fee thidrabadi exam thaba yaroisu hairai 3 days khakta ngaire ko last date se ado baba ngasidi haira amata yumsida purakpa ude loina sitkrabaro loina siladi aigi tuition fee school gi fee thiba konarani ko hoi isanupa nangnaba isagi fee singadu thige ko isadi lairik yamna haigedabani ko isana masak naiba afaba officer ama hekta oirabadi ipadi iyade yare ipagi aningba pambasi isana thongaloko hoi baba hairaga satkirami kaidore maithong isum sumde suktoklaga laklidubo onthokpa haibaduni aina ngasai office tagi halakpada street vendor manakta phamba haira ohaibai yonba dukan amada aigi kana thomjilure car adigi mamangi sarukta body khara kopsinbani aduda aina dukandar ahal aduda yam thina ngang saktuna chesilaga lakpane ahal adu mamai ngakseng nganghawi ahal dunadi takhaibada yawkhraba ohising haira sing adugi mamoloina lupa lising manga khakta pibiyu haibani aduda aina street vendor dukan hangbagi police ta taktholaga jail da thamjilura haiduna kihellaga paisa do piramdre aidi yam singdra nangi hangno bidu ahal du da hairam labra nangna hek chomdrige yadabido o tawrame office tagi khoidounaga khoidou saugallaga thorakle aduga dukanda amuk thengjelle dukandar ahal aduga amuk saunare haujigna amuk moi baga amuk saunare sini moi basu aigi misangdaga
ꯂꯩꯒꯗꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯆꯪꯗꯒ ꯂꯩꯔꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦꯗ, ꯗꯨꯀꯥꯟ ꯐꯝꯖꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯑꯗꯨꯅꯤ ꯑꯩꯅ ꯈꯟꯖꯤꯜꯂꯨꯕꯗ ꯋꯥꯔꯤꯕꯁꯦ꯫ ꯍꯩꯔꯥ ꯗꯨꯀꯥꯟ ꯃꯆꯥ ꯐꯝꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯣꯡꯃꯒꯤ ꯂꯨꯄꯥ 2,000-3,000 ꯁꯦꯟꯗꯣꯡ ꯐꯪꯂꯒ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯆꯥꯡꯗꯝꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ꯫ ꯅꯪꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯒꯦ? ꯁꯅꯥ ꯍꯥꯏꯔꯦ, ꯂꯤꯛ ꯍꯥꯏꯔꯦ, ꯈꯨꯗꯣꯞ ꯍꯥꯏꯔꯦ, ꯃꯈꯜ ꯃꯈꯜ ꯅꯅꯥ ꯇꯦꯛꯄ ꯃꯈꯩ ꯁꯥꯕꯤꯔꯤꯗꯨꯅꯤ꯫ ꯀꯥꯔ ꯍꯥꯏꯔꯦ ꯃꯈꯜ 4-5 ꯂꯩꯔꯤ, ꯑꯗꯨꯁꯨ ꯇꯣꯞ ꯃꯣꯗꯦꯜ ꯉꯥꯛꯇꯅꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯊꯝꯁꯦ ꯍꯥꯏꯕꯁꯨ ꯅꯍꯥꯛꯅ ꯄꯥꯝꯗꯦ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯗ ꯐꯝꯕ ꯗꯨꯀꯥꯟꯗꯥꯔ ꯑꯍꯜ ꯑꯗꯨꯗ ꯅꯪꯅ "ꯇꯥꯗꯥ, ꯃꯥꯃꯥ, ꯅꯆꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯅꯆꯥ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯒꯦ? ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ" ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯅꯕ ꯌꯥꯕꯗꯨꯕꯨ ꯂꯨꯄꯥ 5,000 ꯈꯛꯀꯤ ꯅꯥꯇꯣꯟ ꯆꯐꯨꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯣ, ꯉꯝꯖꯗ꯭ꯔꯦ ꯉꯝꯖꯗ꯭ꯔꯦ, ꯂꯨꯄꯥ 5,000ꯕꯨ ꯊꯥꯊꯥꯔꯣ꯫ ꯀꯅꯥꯒꯨꯝꯕ ꯂꯩꯖꯗꯕ ꯃꯤꯗꯗꯤ ꯀꯔꯕꯥꯔ ꯃꯆꯥ ꯑꯃ ꯍꯧꯗꯣꯛꯅꯕ ꯌꯥꯒꯗꯣꯔꯤꯕꯅꯤ ꯃꯣꯏꯕꯥ꯫ ꯄꯦꯃ, ꯅꯪꯁꯤꯃ ꯂꯨꯗꯣꯔꯤꯕꯣ? ꯑꯗꯨꯏ ꯁꯔꯨꯛ ꯆꯥ ꯂꯣꯜꯂꯒ ꯊꯛꯁꯤ, ꯃꯥꯏꯊꯣꯡ ꯆꯨꯝꯍꯜꯂꯨ, ꯃꯀꯥꯂꯝꯍꯜꯂꯨ꯫ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯄꯤꯁꯨꯝ ꯅꯛꯁꯤꯟꯅꯕ ꯅꯥꯇꯣꯟ ꯆꯐꯨ ꯂꯥꯎꯊꯣꯛꯂꯒ ꯂꯩꯕꯁꯦ ꯅꯨꯄꯥꯗꯣ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯗꯦ ꯍꯥꯏꯅꯩ꯫ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯃꯥꯏꯊꯣꯡꯒ ꯃꯀꯥ ꯂꯥꯝꯃꯒ ꯂꯩꯕꯁꯦ ꯂꯩꯁꯥꯕꯤꯒ ꯃꯥꯟꯁꯤꯜꯂꯛꯏꯅꯦ꯫ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯔꯒ ꯑꯩꯒꯤꯁꯦ ꯑꯃꯨꯛ ꯋꯥꯈꯜꯒꯤꯁꯦ ꯅꯧꯊꯣꯛꯍꯟꯗꯅ ꯄꯥꯈꯪ ꯑꯣꯏꯔꯛꯀꯗꯕ ꯃꯥꯟꯁꯤꯜꯂꯛꯂꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯀꯦꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ: "ꯃꯃꯥ, ꯑꯩ ꯇ꯭ꯌꯨꯁꯟ ꯊꯤꯟꯕꯤꯔꯣ ꯅꯦꯅꯦ ꯈꯣꯏꯗ꯫ ꯕꯦꯝ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯂꯨꯕꯒꯤ꯫ ꯑꯗꯣ ꯅꯪ ꯈꯣꯡꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯦꯅꯦ ꯈꯣꯏꯗ ꯆꯠꯂꯨꯔꯣ, ꯊꯣꯡꯒꯥꯜꯁꯨ 2-3ꯗꯪ ꯂꯥꯞꯅꯕꯁꯤꯕꯣ꯫ ꯌꯥꯝꯅ ꯇꯞꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯆꯠꯂꯨꯀꯣ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ"꯫ "ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯆꯠꯄ ꯉꯝꯃꯤꯗ ꯃꯃꯥ꯫ ꯃꯃꯥꯅ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄꯗ ꯅꯊꯟꯗ ꯆꯠꯀꯅꯨ ꯍꯥꯏꯔꯤꯗꯨꯗꯤ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ"꯫ "ꯑꯣꯀꯦ ꯃꯃꯥ, ꯕꯕꯥ, ꯕꯥꯕꯥꯏ, ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯅꯨꯄꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯃꯁꯛ ꯈꯪꯗꯕ ꯅꯝꯕꯔ ꯑꯃꯗꯒꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯈꯤꯔꯝꯃꯤ꯫ "ꯁꯥꯔꯒꯤ ꯑꯉꯥꯡꯗꯣ ꯇ꯭ꯌꯨꯁꯟ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯔ ꯑꯃꯅ ꯊꯦꯡꯖꯤꯟꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯕꯦꯝꯕꯦꯝꯕꯨꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤꯌꯦ꯫ ꯁꯥꯔ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯤꯔꯣ, ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯒ ꯋꯥꯔꯤꯁꯤ ꯑꯩ ꯂꯤꯖꯔꯒꯦ"꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ "ꯀꯞꯀꯅꯨ ꯃꯃꯥ, ꯍꯧꯖꯤꯛ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯏꯆꯥꯗꯣ ꯄꯨꯈꯠꯂꯤ, ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯑꯩꯒꯤ ꯃꯅꯤ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯄꯨꯔꯒ ꯊꯣꯔꯛꯂꯣ, ꯑꯩ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯂꯩꯔꯝꯂꯒꯦ"꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥꯎꯟꯇꯔꯗ ꯍꯧꯖꯤꯛ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯒ ꯄꯨꯈꯠꯂꯛꯄ ꯑꯉꯥꯡ ꯑꯗꯨ ꯔꯨꯝ ꯀꯌꯥꯗ, ꯕꯦꯗ ꯅꯝꯕꯔ ꯀꯌꯥꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯥꯔꯒꯤ ꯑꯉꯥꯡꯗꯨꯒꯤ ꯃꯄꯥꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ "ꯃꯥꯅꯤ, ꯑꯩ ꯑꯁꯣꯛꯄ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯅꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯍꯧꯕꯒꯦ? ꯑꯃꯨꯛꯇ ꯇꯝꯃꯣ ꯏꯕꯨꯡꯉꯣ"꯫ "ꯁꯥꯔꯒꯤ ꯑꯉꯥꯡꯁꯤ ꯑꯩꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯀꯥꯔ ꯑꯃꯨꯕ ꯃꯆꯨꯒꯤ ꯑꯣꯏꯕ ꯐꯦꯔꯥꯔꯤ 250 ꯍꯥꯏꯅ ꯈꯪꯅꯕ ꯀꯥꯔ ꯃꯈꯜ ꯑꯗꯨꯅ ꯊꯣꯝꯂꯝꯕꯅꯤ꯫ ꯒꯥꯔꯤꯗꯨꯒꯤ ꯅꯝꯕꯔꯗꯤ ꯆꯤꯟꯐꯥ ꯄꯨꯕ ꯉꯝꯖꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯁꯤꯗꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕ ꯉꯝꯂꯕꯗꯤ ꯈꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛꯇ ꯁꯥꯔꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯁꯤ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯐꯤꯕꯝ ꯈꯔ ꯂꯨꯕ マꯂꯤ, ꯕ꯭ꯂꯗ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯀꯟꯁꯔꯟ ꯕ꯭ꯂꯗ ꯕꯦꯡꯛꯇ ꯔꯤꯄꯣꯔꯠ ꯇꯧꯁꯤꯟꯈ꯭ꯔꯦ꯫ ꯌꯦꯡꯂꯁꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨꯅꯤ ꯁꯥꯔ"꯫ "ꯑꯣꯀꯦ, ꯊꯦꯡꯛꯁ ꯏꯆꯥꯅꯨꯄꯥ꯫ ꯏꯆꯥ ꯂꯩꯔꯝꯕꯒꯤ ꯉꯁꯤ ꯏꯆꯥꯅꯨꯄꯤꯁꯦ ꯈꯔ ꯁꯥꯐꯔꯤꯕꯅꯤ꯫ ꯏꯆꯥꯗꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ? ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ"꯫ "ꯖꯦꯝꯁ ꯀꯧꯖꯩ"꯫ "ꯑꯩꯒꯤ ꯃꯤꯡ ꯕꯕꯥ, ꯑꯩ ꯐꯛꯅꯨꯡ ꯀꯧꯕ ꯂꯝꯗꯝ ꯑꯗꯨꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯄꯨꯟꯅ ꯔꯦꯟꯠ ꯍꯥꯎꯁ ꯑꯃꯗ ꯂꯩꯖꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯁ꯭ꯇꯗꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯩꯈꯤꯒꯅꯤ ꯕꯕꯥꯒ꯫ ꯅꯈꯣꯏꯗ ꯍꯌꯦꯡ ꯂꯥꯛꯀꯦꯀꯣ꯫ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏ ꯀꯥꯎꯖꯔꯣꯏ꯫ ꯕꯕꯥꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ"꯫ "ꯌꯥꯔꯦꯗ ꯕꯕꯥ, ꯀꯔꯤꯒꯤ ꯃꯃꯜꯅꯣ? ꯍꯣꯏ, ꯔꯦꯟꯠ ꯑꯗꯨꯗ ꯀꯣꯏꯕꯨꯗꯤ ꯀꯣꯏꯕꯤꯔꯛꯑꯣ, ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯂꯩꯍꯜꯂꯝꯒꯦ"꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯑꯩꯒꯤ ꯕꯕꯥꯅ ꯉꯥꯏꯔꯝꯂꯒꯅꯤ"꯫ "ꯃꯣꯏꯕꯥ, ꯄꯨꯡꯁꯨ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ
ꯏꯆꯥꯅꯨꯄꯤꯁꯦ ꯒ꯭ꯌꯥꯟ ꯂꯥꯛꯇꯣꯏꯅꯣ ꯇꯧꯔꯤꯁꯦ? ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏ, ꯑꯍꯤꯡꯁꯤꯃ ꯇꯨꯝꯃꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏꯌꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯦꯟ ꯑꯃꯅ ꯋꯥꯆꯞꯇ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯌꯔ ꯇꯧꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯨꯏ꯫ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯩ ꯔꯥ ꯌꯣꯟꯕ ꯑꯍꯜ ꯑꯣꯏꯔꯕ ꯗꯨꯀꯥꯟꯗꯥꯔ ꯅꯨꯄꯥ ꯑꯗꯨꯗ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯐꯨꯜ ꯔꯦꯀꯣꯔꯗ ꯇꯧꯔꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯗꯨ ꯌꯦꯡꯂꯨꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯃꯃꯥ, ꯅꯪꯅ ꯀꯥꯔ ꯑꯇꯥꯡꯕ ꯇꯣꯡꯂꯦ ꯈꯟꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯍꯩ ꯔꯥ ꯎꯍꯩ ꯌꯣꯟꯕ ꯗꯨꯀꯥꯟꯗꯥꯔ ꯑꯍꯜ ꯑꯗꯨꯗ ꯅꯪꯅ ꯑꯍꯜ ꯑꯗꯨꯗ ꯉꯥꯡꯂꯝꯕ ꯑꯗꯨꯒꯤ ꯃꯍꯩꯅ ꯏꯁꯣꯔꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗꯒꯤ ꯃꯃꯜ ꯇꯥꯡꯕ ꯀꯥꯔ ꯑꯃꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯗ ꯊꯣꯝꯂꯝꯃꯦꯗꯅ꯫ ꯃꯁꯤꯅꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯃꯍꯩꯗꯨꯒꯤ ꯆꯞ ꯃꯥꯟꯅꯕ ꯈꯜ ꯑꯃꯗ ꯑꯣꯟꯗꯨꯅ ꯉꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯑꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯇꯝꯃꯨ, ꯃꯗꯨꯒꯤ ꯃꯍꯩ ꯏꯁꯣꯔꯅ ꯈꯜ ꯑꯣꯜꯂꯒ ꯑꯐꯕ ꯐꯜꯁꯤꯡ ꯑꯗꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯩ ꯔꯥ ꯎꯍꯩ ꯋꯥꯍꯩ ꯌꯣꯟꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯩꯗꯨꯒꯤ ꯃꯃꯜ ꯄꯤꯔꯨꯁꯤꯀꯣ꯫ ꯑꯃꯔꯣꯝꯗ ꯏꯆꯥꯅꯨꯄꯤꯕꯨ ꯏꯁꯣꯔꯅ ꯉꯥꯛꯄꯤꯅꯕ꯫ ꯌꯨꯝꯁꯤꯕꯨ ꯍꯩ ꯔꯥ ꯎꯍꯩ ꯌꯣꯟꯕ ꯗꯨꯀꯥꯟꯗꯥꯔꯗꯨꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯃꯥꯅꯦ, ꯑꯩ ꯍꯩ ꯔꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯑꯣ ꯃꯦꯗꯥꯝ, ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤꯕꯨ ꯃꯦꯗꯥꯝꯒꯤ ꯀꯥꯔꯗꯨꯒꯤ ꯕꯣꯗꯤ ꯁꯣꯛꯄꯗꯨ ꯑꯩꯅ ꯁꯦꯝꯖꯧ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ, ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯣꯖꯥꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯒꯦꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ, ꯑꯣꯖꯥꯗꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯣꯖꯥꯅ꯫ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯍꯩ ꯔꯥꯁꯤꯡ ꯂꯩꯅꯅꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ 50,000 ꯈꯛ ꯄꯤꯖꯔꯤ, ꯂꯧꯕꯤꯌꯨꯀꯣ ꯂꯠꯅꯕ ꯂꯩꯇꯅ꯫ ꯃꯗꯨꯒꯤꯗꯤ ꯌꯥꯔꯦꯗ, ꯄꯤꯔꯛꯂꯅꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯆꯥꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯂꯣꯟ ꯂꯧꯔꯒ ꯌꯥꯝ ꯋꯥꯅ ꯍꯩ ꯔꯥꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯕꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯩ ꯔꯥ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯖꯦꯝꯁ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯃꯥ ꯕꯕꯥ ꯈꯨꯔꯨꯝꯖꯔꯤ, ꯉꯔꯥꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯝꯂꯤ꯫ ꯑꯩꯈꯣꯏ ꯔꯦꯟꯖ ꯍꯥꯎꯁꯁꯤꯗꯤ ꯌꯥꯝ ꯄꯤꯛꯄꯅꯤ, ꯀꯔꯤ ꯆꯥꯅꯤ ꯏꯃꯥ ꯕꯕꯥꯍꯣꯏ ꯂꯥꯛꯄꯁꯤꯗꯤ꯫ ꯏꯆꯥꯅꯨꯄꯥ, ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯣ? "ꯈꯪꯖꯩ ꯄꯥꯕꯨꯡ, ꯉꯔꯥꯡ ꯑꯩꯅ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯒ ꯂꯥꯏꯀꯠꯅꯔꯝꯕꯗꯨꯅꯤ꯫ ꯑꯣꯖꯥ ꯑꯃꯗꯤ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯂꯃꯟꯁꯤꯕꯨ ꯀꯔꯤꯅ ꯁꯤꯡꯕ ꯉꯝꯒꯅꯤ? ꯑꯣꯖꯥꯒꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯕꯅꯤ, ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯧꯖꯥꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯣꯖꯥꯁꯤꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯑꯣꯖꯥꯗ ꯅꯠꯇꯅ ꯑꯃꯨꯛꯇ ꯑꯣꯖꯥꯒꯤ ꯑꯉꯥꯡꯁꯨ ꯄꯨꯟꯅ ꯊꯦꯡꯅꯖꯔꯦ꯫ ꯂꯨꯄꯥ 50,000 ꯁꯤꯃꯇꯪ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯉꯥꯛꯄꯤꯌꯨ, ꯂꯣꯏꯅꯅ ꯏꯆꯥꯅꯨꯄꯤꯒꯤ ꯇꯧꯕꯤꯃꯜ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯏꯆꯥꯅꯨꯄꯥꯒꯤ ꯄꯥꯡꯖꯒꯦ, ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯍꯧꯖꯤꯛꯇꯤ꯫ ꯐꯔꯦ, ꯄꯨꯝꯅꯃꯛ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯔꯤꯁꯤꯞ ꯇꯧꯕꯒ, "ꯍꯜꯂꯣ ꯁꯥꯔ, ꯁꯣꯝꯒꯤ ꯑꯉꯥꯡ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ, ꯍꯧꯖꯤꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯌꯥꯔꯒꯅꯤ, ꯍꯧꯖꯤꯛꯃꯛ ꯂꯥꯛꯄꯤꯔꯣ, ꯏꯆꯥꯅꯨꯄꯤꯒ ꯎꯅꯅꯕ ꯍꯣꯠꯅꯕꯤꯔꯣ" ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤ꯫ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯊꯤꯅꯅꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯗ ꯋꯥꯅ ꯂꯩꯖꯔꯝꯕ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯖꯦꯝꯁ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯌꯥꯔꯤꯕꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯌꯨ, ꯙꯔꯃ ꯂꯩꯌꯨ, ꯍꯣꯠꯅꯕ ꯀꯜꯂꯨ, ꯃꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯝꯃꯨ, ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯗꯨꯅ ꯏꯒꯣ ꯀꯥꯕꯒꯤ ꯊꯕꯛ ꯊꯥꯗꯣꯛꯎ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯅꯝꯕꯤꯌꯨ ꯑꯃꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫